ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯡꯒꯦ ꯈꯜꯂꯤ ꯏꯁꯥꯒꯤꯗꯃꯛ, ꯁꯤꯕ ꯉꯝꯗꯦ ꯏꯁꯥꯒꯤꯗꯃꯛ꯫ ꯍꯤꯡꯂꯅꯨ ꯍꯥꯏꯔꯤ ꯁꯃꯥꯖꯅꯗꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯅꯤꯡꯂꯤ ꯏꯁꯥꯒꯤꯗꯃꯛ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯃꯁꯤꯔꯥ? ꯀꯔꯤꯅꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ? ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯑꯃꯒꯨꯝ ꯍꯤꯡꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯉꯥꯟꯕ ꯐꯪꯗ ꯑꯃꯝꯕ ꯃꯔꯛꯇ, ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ꯫ ꯊꯥꯡꯂꯤꯕꯅꯤ ꯇꯤꯡꯈꯪꯇꯅ ꯊꯜꯂꯕ ꯂꯝꯕꯤ ꯑꯁꯤꯗ, ꯍꯤꯡꯂꯤꯕꯅꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ, ꯅꯣꯛꯂꯤꯕꯅꯤ ꯑꯋꯥ ꯃꯔꯛꯇ ꯃꯤꯅꯣꯛ ꯃꯥꯁꯨ ꯀꯅꯥꯒꯤꯗꯃꯛ? ꯏꯁꯥꯒꯤꯗꯃꯛ꯫ ꯉꯁꯤ ꯑꯁꯤ ꯁꯣꯔꯣꯖꯤꯅꯤꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯏꯉꯣꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯣꯔꯣꯖꯤꯅꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥ ꯆꯦꯛꯁꯤꯟ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯃꯤ ꯇꯤꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯗ ꯅꯪꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯁꯤꯗ ꯅꯪꯅ ꯊꯣꯔꯛꯂꯤꯕꯁꯤ, ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯅꯪꯒꯤ ꯃꯔꯝꯗ ꯁꯤꯄꯣꯟ ꯋꯥ ꯉꯥꯡꯅꯕꯗꯨ ꯄꯥꯝꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯊꯝꯕꯥꯜ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯈꯨꯝꯃꯤ ꯌꯥꯝ ꯀꯤꯅ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯊꯕꯛ ꯅꯣꯝꯕꯗꯣ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯏꯁ, ꯊꯕꯛ ꯌꯥꯝ ꯐꯔꯦꯗꯀꯣ꯫ ꯍꯩ ꯊꯕꯛ ꯐꯕꯤ, ꯆꯪꯉꯣ, ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯣ ꯍꯥꯏꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗ ꯇꯍꯥꯅ ꯆꯪꯈꯤ꯫ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯁꯣꯔꯣꯖꯤꯅꯤꯗ ꯍꯪꯂꯛꯏ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯃꯧ ꯑꯍꯜꯗꯨ ꯅꯠꯇ꯭ꯔꯅꯦ? ꯁꯣꯔꯣꯖꯤꯅꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯃꯥꯅꯦ ꯏꯅꯦ꯫ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯗ, ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯁꯤ ꯂꯩꯀꯣ, ꯏꯔꯦꯟꯖꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯃꯣꯏꯗꯤ ꯈꯤꯇꯪ ꯇꯧꯕꯗ ꯃꯕꯨꯛꯅꯤꯡ ꯍꯦꯛꯇ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯐꯥꯎ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯣꯔꯣꯖꯤꯅꯤ, ꯅꯪꯒꯤ ꯅꯃꯧꯁꯤꯗꯤ ꯌꯥꯝꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯂꯝꯃꯣꯏ꯫ ꯑꯗꯨꯕꯨꯅꯦ, ꯅꯣꯏ ꯃꯌꯥꯝꯅ ꯃꯕꯨꯛꯅꯤꯡ ꯑꯁꯤ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯁꯣꯔꯣꯖꯤꯅꯤ ꯃꯤꯃꯥꯡꯗꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯍꯥꯏ, ꯁꯤ ꯇꯧꯔꯅꯤꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯃꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯅ ꯃꯥꯜꯂꯦꯕ꯫ ꯃꯥ ꯑꯩꯅꯅꯦ ꯃꯤ ꯇꯤꯜꯂꯛꯂꯕꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯀꯅꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯕꯗꯣ ꯂꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦꯕ꯫ ꯐꯩ, ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯦ ꯍꯟꯊꯅꯈꯤꯁꯅꯨ, ꯈꯪꯒꯅꯤꯕꯅ꯫ ꯊꯝꯕꯥꯜ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯤ ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯁꯤꯒ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯁꯤꯗ ꯃꯅꯦꯝꯒꯤ ꯁꯥꯔꯩ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯁꯣꯔꯣꯖꯤꯅꯤ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯃꯧ ꯑꯁꯤꯕꯨ ꯀꯔꯤꯃꯛ ꯑꯣꯏꯅ ꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯃꯧ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯤꯌꯥꯝ ꯆꯠꯅꯈ꯭ꯔ ꯃꯇꯨꯡ ꯁꯣꯔꯣꯖꯤꯅꯤ ꯊꯝꯕꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ, ꯍꯩ ꯅꯪ ꯀꯔꯤ ꯇꯧꯔꯤ? ꯃꯤ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯀꯣꯛ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ? ꯆꯥꯏꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯅꯪ ꯂꯣꯏꯁꯤꯟꯒꯦꯗꯤ ꯂꯩꯇꯗꯅ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯏꯃꯧ ꯑꯁꯤꯗ ꯂꯣꯏ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯊꯣꯔꯛꯂꯒꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯎ ꯀꯣ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯉꯥꯡꯕ ꯁꯛꯄꯗꯅ ꯂꯧꯗ꯭ꯔꯤꯕ, ꯍꯩꯅ ꯇꯥꯟꯅꯕꯅ ꯌꯥꯗ꯭ꯔꯤꯕ, ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯃꯊꯥ ꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯉꯁꯥꯏꯃꯛꯇꯁꯨ ꯃꯉꯥꯏ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯊꯣꯔꯛꯄꯗꯒꯤ ꯃꯤꯅ ꯅꯁꯛꯇꯨ ꯎꯕꯗ ꯆꯤꯕꯣꯟ ꯉꯥꯡꯅꯗꯨꯅ ꯆꯠꯈ꯭ꯔꯦꯗꯅ꯫ ꯅꯪ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯍꯦ ꯅꯪ꯫ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯨꯝꯖꯗꯦ, ꯈꯨꯝꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯥꯏ꯫ ꯁꯣꯔꯣꯖꯤꯅꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯝꯕꯥꯜ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯉꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯇꯞꯅ ꯍꯥꯏ, ꯏꯅꯥꯎ ꯌꯥꯔꯅꯤꯌꯦ, ꯏꯆꯦ ꯇꯧꯔꯒꯦ, ꯅꯪ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯥꯏꯕꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜꯗ ꯍꯥꯎꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯗꯨꯅ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯊꯝꯕꯥꯜ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕు ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯕꯤ ꯃꯧ ꯑꯅꯧꯕꯤꯅꯤꯅ ꯑꯌꯨꯛ ꯑꯗꯨꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡ ꯊꯦꯂꯣꯝ ꯂꯣꯏꯅ ꯋꯥꯏ ꯇꯩꯔꯤ꯫ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯧ ꯑꯅꯧꯕꯤꯅꯤꯅ ꯇꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯋꯥꯏ ꯇꯩꯔꯤꯕꯗꯨꯁꯨ ꯄꯨꯝꯂꯥꯡꯅꯤ ꯂꯥꯡꯂꯤꯕ꯫ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯇꯧꯔꯛꯇ꯭ꯔꯤꯕ ꯊꯕꯛ ꯉꯥꯛꯇꯅ ꯑꯩꯅ ꯇꯧꯔꯤꯁꯤ꯫ ꯃꯤꯒꯤꯗꯤ ꯃꯧ ꯑꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩ,
ꯑꯗꯨꯒ ꯁꯤ ꯀꯩꯅꯣ ꯋꯥꯏ ꯇꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯀꯧꯕ꯭ꯔꯕ ꯑꯩꯗꯤꯅꯦ ꯏꯜꯂꯕꯅꯤ ꯑꯩ ꯄꯥꯛꯁꯨ ꯄꯥꯛꯈ꯭ꯔꯦ ꯃꯣꯏꯒꯤ ꯁꯨꯃꯥꯡꯁꯤ ꯈ꯭ꯋꯥꯡꯒꯁꯤ ꯀꯦꯒꯤ ꯍꯦꯛ ꯂꯥꯎꯔꯦ ꯑꯗꯨꯝꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤꯉꯩ ꯊꯝꯕꯥꯜꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯋꯥꯏꯗꯨ ꯏꯆꯦ ꯇꯩꯕꯤꯔꯒꯦ ꯅꯪ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯔꯨꯔꯣ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯍꯥꯏꯕꯤ ꯃꯕꯨꯛꯅꯤꯡꯗ ꯆꯍꯤꯅ ꯑꯩꯅ ꯎꯗꯒ ꯍꯦꯜꯂꯝꯒꯅꯤ ꯑꯗꯨꯒ ꯑꯍꯟꯗ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯁꯥꯗꯅ ꯑꯍꯟꯒꯁꯨ ꯁꯥꯒꯠꯂꯤꯒꯤ ꯂꯥꯏꯃ ꯍꯥꯏꯕꯤ ꯑꯩꯗꯤ ꯎꯟꯊꯣꯛꯅꯁꯨ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯈꯟꯕꯗꯅꯤ ꯆꯤꯟꯕꯥꯜꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯏꯆꯦ ꯂꯣꯏꯁꯨ ꯂꯣꯏꯗꯧꯔꯦ ꯑꯩ ꯑꯗꯨꯝ ꯇꯩꯖꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯊꯝꯕꯥꯜ ꯆꯪꯈꯤꯕꯒ ꯍꯥꯏꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯩꯒꯦ ꯍꯥꯏꯔꯒꯅ ꯋꯥꯏꯁꯦ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯇꯩꯔꯣꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯤꯅ ꯇꯩꯕ ꯂꯣꯏꯗꯧꯔꯀꯥꯟꯗ ꯑꯐ ꯁꯥꯗꯅ ꯃꯥ ꯇꯩꯕꯤꯔꯒꯦ ꯀꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ ꯁꯩꯗ ꯃꯋꯥꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯌꯨꯝꯗ ꯀꯣꯛ ꯍꯟꯈ꯭ꯔꯣꯗꯅ ꯀꯔꯤꯕꯨ ꯇꯧꯗꯨꯅ ꯂꯩꯅꯤꯡꯉꯤꯅꯣ ꯈꯪꯗꯦꯅꯦ ꯌꯨꯝꯁꯦ ꯆꯨꯔꯨ ꯍꯦꯛ ꯅꯩꯔ ꯂꯩ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯕꯤꯅꯤꯗꯅ ꯑꯩꯅ ꯅꯩꯕꯗ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯠ ꯂꯩꯕ ꯉꯝꯕꯅꯣ ꯌꯦꯡꯒꯦ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯤꯁꯨ ꯃꯅꯦꯝꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯁꯤ ꯑꯁꯤꯕꯨ ꯍꯥꯏꯕꯤ ꯃꯥꯅꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯁꯣꯔꯣꯖꯤꯅꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯂꯤꯟ ꯃꯀꯨꯅ ꯂꯥꯡꯕꯒꯨꯝ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯄꯨꯝꯕ ꯄꯨꯝꯂꯥꯡꯗꯨ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯊ꯭ꯔꯗꯨꯅ ꯊꯝꯕꯥꯜꯕꯨ ꯂꯥꯀꯧ ꯀꯧꯔꯛꯏ ꯍꯩ ꯊꯝꯕꯥꯜ ꯇꯥꯕ꯭ꯔꯥ ꯃꯄꯥꯜꯗ ꯄ꯭ꯔꯕ꯭ꯔꯞ ꯊꯧꯔꯛꯎ ꯍꯩ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯝꯕꯥꯜ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤ ꯇꯧꯔꯕꯩ ꯀꯥꯏꯅ ꯍꯦ ꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯅꯠꯇꯦ ꯋꯥꯏ ꯇꯩꯕꯨ ꯀꯅꯥꯅ ꯁꯨꯝꯅ ꯄꯨꯝꯂꯥꯡꯗꯒꯤ ꯇꯩꯅꯒꯦ ꯍꯥ ꯄꯨꯝꯂꯥꯡꯈꯩ ꯀꯅꯥꯅ ꯇꯩꯅꯒꯦ ꯕꯦꯃꯥ ꯅꯪ ꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ ꯐꯅꯁꯨ ꯉꯥꯡ ꯁꯛꯄꯅꯤ ꯅꯪ ꯂꯧꯗꯦꯅꯦ ꯍꯥ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯅꯣꯏ ꯅꯃꯥꯗꯨꯅ ꯑꯁꯨꯝꯅ ꯇꯧ ꯀꯥꯏꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯁꯤꯗꯤ ꯑꯩꯅ ꯇꯩꯕ ꯅꯠꯇꯦ ꯏꯅꯥꯎꯅ ꯇꯩꯔꯝꯕꯅꯤ ꯃꯥꯅ ꯇꯩꯕ ꯑꯣꯏꯔꯁꯨ ꯑꯁꯨꯝꯅ ꯃꯔꯥꯡ ꯂꯥꯡꯂꯒ ꯇꯩꯔꯤꯕ ꯀꯥꯟꯗꯨꯗꯗꯤ ꯅꯪ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯆꯪꯁꯤꯟꯗꯨꯅ ꯍꯩꯇ꯭ꯔꯤꯕꯗꯣ ꯇꯥꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕ ꯍꯥ ꯃꯤꯅ ꯍꯩꯇꯅ ꯇꯩꯔꯤꯕꯗꯨ ꯅꯪꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯃꯧ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯅꯃꯧ ꯇꯥꯛꯆꯔꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯝꯕꯥꯜ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨ ꯃꯅꯝꯗ ꯄꯣꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯁꯤꯗ ꯂꯩꯀꯥꯏꯗꯨꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯂꯛꯅꯔꯛꯏ ꯊꯝꯕꯥꯜ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇꯣꯏꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯗꯅ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯅ ꯍꯥꯏ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯣ ꯑꯩꯁꯦ ꯅꯔꯩꯀꯥꯏꯒꯤ ꯅꯌꯥꯝꯕꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ ꯃꯤꯡꯒꯧꯗꯨ ꯁꯦꯝꯗꯣꯛ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗꯦ ꯃꯤꯡ ꯁꯦꯝꯗꯣꯛ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯇꯥꯔꯤꯕꯣ ꯀꯥꯏꯅꯒ ꯀꯧ ꯍꯥꯏꯔꯤꯕ ꯅꯪꯅ ꯄꯥꯝꯅꯗꯤ ꯀꯧꯕꯤꯒꯦꯅꯦ ꯅꯨꯄꯥꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ ꯊꯝꯕꯥꯜ ꯁꯥꯎꯅ ꯂꯥꯎꯏ ꯊꯦꯕꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯒꯅꯨꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤꯗꯨꯝ ꯁꯥꯁꯤ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯧ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯅꯪ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯔꯦꯝꯕꯗ ꯁꯤꯈ꯭ꯔꯕ ꯅꯄꯨꯔꯣꯏꯕꯗꯨꯒꯤꯗꯃꯛ ꯅꯄꯨꯟꯁꯤꯗꯨ ꯀꯠꯊꯣꯛꯀꯦ ꯈꯟꯒꯅꯨ ꯅꯆꯥꯗꯨꯕꯨꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯃ ꯌꯣꯛꯆꯅꯤ ꯃꯥꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯨ ꯅꯪꯇ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯄꯥꯞ ꯆꯦꯟꯒꯗꯧ ꯋꯥ ꯀꯌꯥ ꯑꯃ ꯑꯄꯟꯕ ꯂꯩꯇꯅ ꯅꯆꯤꯜꯂꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯑꯩꯕꯨ ꯄꯪꯌꯥ ꯌꯥꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯪꯅ ꯎꯕ꯭ꯔꯥ ꯊꯦꯕꯣꯒꯤ ꯃꯃꯥꯟꯅꯕ ꯀꯣꯔꯧꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯇꯥꯎꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯄꯨꯟꯁꯤꯗꯣ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯏ ꯃꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯂꯝꯕꯤ ꯊꯩꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯒꯝ ꯂꯥꯛꯏ ꯆꯠꯈ꯭ꯔꯤꯕ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯊꯦꯕꯣꯅ ꯁꯣꯜꯂꯤ ꯃꯥꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯆꯍꯤ 22 ꯃꯉꯥꯏ ꯃꯁꯛ ꯍꯥꯏꯔꯦ ꯗꯃꯥꯝ ꯐꯖꯩ ꯀꯟꯅꯗꯦ ꯑꯩꯗꯤ ꯂꯩꯁꯥꯕꯤꯒ ꯄꯥꯝꯗ꯭ꯔꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯈꯜꯂꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯆꯥꯁꯤꯕꯨ ꯅꯪꯅ ꯅꯆꯥ ꯁꯛꯅ ꯌꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯆꯠꯊꯣꯗ ꯑꯩꯗꯤ ꯃꯃꯥꯁꯤ ꯂꯧꯒꯦ ꯍꯥꯏꯕꯅꯤ ꯃꯆꯥꯁꯤꯗꯤ ꯌꯣꯛꯀꯦ ꯍꯥꯏꯈꯤꯗꯦ ꯑꯉꯥꯡꯁꯤꯗꯤ ꯃꯥꯏꯅ ꯁꯣꯔꯣꯖꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯃꯌꯣꯛꯆꯧꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯃꯆꯥꯒ ꯌꯣꯛꯄ ꯉꯝ ꯆꯥꯕ ꯊꯛꯄ ꯋꯥꯅꯕꯅꯤ ꯆꯦꯡꯅ ꯁꯨꯛꯅꯧꯅ ꯇꯥꯡꯀꯥꯟꯁꯤꯗ ꯀꯅꯥꯅ ꯇꯝꯂꯤꯕ ꯄꯥꯎꯅꯣ ꯈꯪꯗꯦ ꯁꯣꯔꯣꯖꯤꯅꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯂꯝꯕꯤꯗ ꯊꯝꯕꯥꯜꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ ꯁꯣꯔꯣꯖꯤꯅꯤ ꯁꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯊꯝꯕꯥꯜ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯊꯝꯕꯥꯜ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡ ꯌꯧꯕꯗ ꯉꯥꯏꯔꯤ ꯁꯣꯔꯣꯖꯤꯅꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨ ꯍꯥꯏ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯛꯂꯨ ꯍꯥꯏꯒꯦꯕ ꯅꯪ ꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯀꯥꯎꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ
ꯅꯪꯅ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯀꯣꯜ ꯑꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯪꯈꯥꯏ ꯇꯥꯏ ꯏꯁꯤꯡ ꯄꯨꯟꯒ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯀꯥꯏ ꯊꯝꯕꯥꯜ ꯏꯊꯛ ꯊꯛꯀꯠꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯃꯧꯅ ꯁꯣꯛꯂꯨꯕꯅꯤ ꯅꯃꯧ ꯀꯅꯥꯒꯁꯨ ꯏꯔꯥꯡ ꯇꯧꯔꯨꯕ ꯂꯩꯇꯦ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗꯨ ꯈꯨꯝꯂꯛꯀꯅꯨ ꯃꯤꯅ ꯎꯔꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯂꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒ ꯂꯥꯡꯕ ꯄꯥꯝꯂꯤꯕꯁꯤꯕꯣ ꯏꯔꯥꯡ ꯇꯧꯕ ꯌꯥꯝ ꯄꯥꯝꯂꯒꯅ ꯍꯟꯈ꯭ꯔꯒꯦꯔꯣ ꯍꯥ ꯅꯌꯨꯝꯗ ꯍꯟꯒꯦꯁꯨ ꯍꯟꯈ꯭ꯔꯣꯅꯦ ꯀꯩꯗꯧꯅꯤ ꯅꯪꯅ ꯃꯐꯝꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯕꯅꯤ ꯏꯔꯥꯡ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯅꯌꯨꯝꯗ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯇꯧꯖꯔꯨꯁꯣ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯇꯥꯕ ꯉꯝꯖꯗꯦ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ 이마 나모부 라는 우비가노 아이까나가서 이랑 떠오르고 레이티 나모부 다사비요 아이부 용도 살로 하이부 와이도 아이비간 이뽀로이보다 탐라바 여마시다 아이기 몽파 모이석에 간절히 베이고다 어둠나 아이비가노 와하이드디 파짜이네 하 마뿌리부 닝비네바 나트로 ꯇꯧꯊꯣꯔꯛꯄꯗꯅ ꯂꯝꯀꯦꯠꯄꯤ ꯑꯃꯒꯤ ꯃꯁꯛ ꯅꯪꯅꯦ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯍꯦꯛ ꯇꯥꯍꯜꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯒ ꯅꯪ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯔꯤ ꯋꯥꯁꯇ ꯍꯦꯛ ꯊꯧꯑꯣꯏꯗ꯭ꯔꯕ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ ꯈꯪ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯍꯩꯕꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯦ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯃꯆꯦꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯃꯄꯨꯔꯣꯏꯕꯁꯤꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯏꯟꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯥꯏꯕꯨ ꯀꯩꯅꯣ ꯂꯥꯏꯃ ꯈꯟꯈꯤꯗ꯭ꯔꯦ ꯍꯣ ꯅꯣꯏꯒꯤ ꯅꯇꯩꯃꯁꯤꯕꯨꯅꯤ ꯅꯠꯇꯦ ꯅꯣꯏ ꯇꯥꯆꯧꯁꯨ ꯆꯍꯤ ꯍꯦꯜꯂꯦ ꯂꯩꯈꯤꯗꯕ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯁꯤꯐꯥꯎ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕ ꯃꯥꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯤꯁꯦ ꯃꯤ ꯂꯩꯅꯤꯡꯗ ꯂꯩꯔꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯈꯪꯕ꯭ꯔꯣ ꯂꯩꯅꯤꯡꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯌꯨ ꯁꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯏꯪꯈꯣꯜꯃꯛꯅ ꯄꯥꯛ ꯆꯥꯎꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯁꯦ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯄꯥꯝ ꯆꯠꯍꯟꯈꯤꯁꯤꯁꯦ ꯂꯩ ꯇꯥꯖꯧꯅ ꯊꯝꯂꯝꯕꯅꯤ ꯑꯩꯁꯨ ꯏꯆꯥꯅꯤ ꯑꯗꯨꯃꯛꯇꯤ ꯑꯩ ꯄꯥꯝꯗꯦ ꯅꯨꯄꯤ ꯍꯥꯏꯕꯤ ꯁꯥꯎꯅꯤꯡꯅ ꯏꯉꯧꯕꯒꯤ ꯃꯀꯣꯛꯇ ꯏꯜꯂꯒ ꯍꯦꯡꯒꯠꯊꯥ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯄꯪꯕ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯤꯒꯤ ꯃꯆꯥ ꯀꯅꯥꯅ ꯌꯣꯛꯅꯕꯒꯦ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩ ꯃꯤꯒꯤ ꯃꯆꯥꯁꯦ ꯌꯥꯝ ꯌꯣꯛꯅꯤꯡꯂꯒꯅ ꯑꯩꯈꯣꯏ ꯏꯆꯥ ꯄꯣꯛꯇ ꯇꯥꯕ ꯅꯨꯄꯤ ꯁꯤꯅꯤ ꯉꯥꯡꯕ ꯋꯥꯁꯤꯗꯤ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯣꯏ ꯅꯇꯩꯃꯁꯦ ꯑꯊꯨ ꯃꯇꯝꯗ ꯃꯄꯥꯝꯗ ꯍꯜꯍꯟꯈꯤꯕ ꯃꯁꯥ ꯅꯍꯥꯟ ꯀꯅꯥꯗꯅꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯖꯈꯤꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯏꯃꯨꯡ ꯑꯁꯦ ꯃꯤꯒꯤ ꯃꯤꯅꯣꯡ ꯃꯩꯁꯥ ꯆꯪꯂꯛꯅꯕꯅꯤ ꯃꯁꯛ ꯑꯁꯤꯅꯒ ꯍꯦꯜꯂꯦ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯌꯨꯝ ꯑꯁꯦ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯁꯣꯛꯄ ꯅꯪꯕꯁꯤꯃꯗꯤꯅꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯕꯤꯒꯤ ꯃꯁꯤꯃꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯊꯝꯕꯥꯜ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯦ ꯌꯥꯝ ꯀꯤꯅ ꯏꯃꯥ ꯁꯣꯔꯣꯖꯤꯅꯤ ꯌꯦꯡꯂꯛꯏ ꯊꯝꯕꯥꯜ ꯇꯞꯅ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯗꯧꯔꯦ ꯑꯩꯒꯤꯁꯨ ꯁꯤꯐꯥꯎ ꯊꯨꯡꯂꯛꯏ ꯑꯩ ꯆꯠꯂꯨꯒꯦ ꯌꯥꯕ꯭ꯔꯥ ꯁꯣꯔꯣꯖꯤꯅꯤ ꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩ ꯂꯣꯏꯔꯦꯗꯅ ꯁꯣꯔꯣꯖꯤꯅꯤ ꯑꯩꯗꯤ ꯊꯝꯕꯥꯜ ꯇꯤꯡꯉꯛ ꯃꯅꯦꯝꯅ ꯌꯦꯡꯂꯛꯏ ꯁꯣꯔꯣꯖꯤꯅꯤ ꯁꯠꯇ꯭ꯔ ꯇꯧꯗꯨꯅ ꯃꯈꯥ ꯊꯥꯏ ꯍꯩ ꯅꯪꯅ ꯁꯟꯅ ꯁꯥꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯅꯪꯁꯦ ꯍꯥ ꯅꯪꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤꯅꯦ ꯂꯨꯈ꯭ꯔꯥꯕꯤ ꯅꯪꯅ ꯃꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗꯨꯗ ꯌꯥꯎꯕ ꯆꯠꯂꯨꯗꯧꯔꯤꯕ ꯃꯤꯅ ꯅꯪꯕꯨ ꯀꯔꯤꯅ ꯍꯥꯏꯅꯈꯤꯗꯧ ꯍꯥ ꯀꯔꯤꯅꯦꯅ ꯍꯥꯏꯅꯈꯤꯗꯧꯔꯤꯒꯦꯕ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯝꯅ ꯏꯔꯥꯡ ꯐꯂꯥꯡ ꯄꯥꯡꯒꯅꯨ ꯀꯣ ꯅꯪ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯏꯃꯥ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ ꯑꯩꯅ ꯆꯠꯇ꯭ꯔꯕꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯤꯃꯇꯪꯗꯤ ꯅꯃꯧ ꯆꯠꯆꯔꯨꯒꯦꯕ ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯝꯊꯕ ꯄꯥꯝꯂꯤꯕꯁꯦ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯂꯒ ꯅꯪꯅ ꯏꯔꯥꯡ ꯇꯧꯔꯨꯗꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯥꯒꯩ ꯖꯥꯠ ꯆꯦꯟꯊꯅꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯂꯨꯈ꯭ꯔꯥꯕꯤ ꯅꯪꯗꯤ ꯅꯪꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯅ ꯅꯄꯨꯟꯁꯤꯗꯣ ꯂꯦꯟꯒꯗꯕꯅꯤ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯆꯥꯗꯨ ꯄꯨꯔꯒ ꯅꯌꯨꯝꯗ ꯍꯜꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯅꯌꯨꯝ ꯄꯥꯟꯈꯤꯒꯦꯁꯨ ꯀꯥꯏꯗꯦ ꯌꯨꯝꯁꯤ ꯂꯩꯔꯤꯈꯩꯗꯤꯅꯦ ꯌꯨꯝꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯏ ꯊꯝꯕꯥꯜ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯈꯨꯝꯂꯨꯕ ꯉꯝꯖꯗꯦ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯉꯣꯟꯗ ꯏꯁꯣꯔ ꯃꯥꯅ ꯄꯤꯕꯤꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄꯅꯤ ꯑꯍꯤꯡ ꯀꯌꯥ ꯃꯄꯨꯔꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅ ꯂꯦꯟꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ
ꯊꯝꯕꯥꯜ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ ꯅꯥꯀꯟꯗ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯕ꯭ꯔꯥ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯂꯛꯇꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡ ꯏꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯐꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤ ꯃꯣꯏꯅ ꯈꯪꯗꯦ ꯏꯁꯨꯡꯒꯤ ꯃꯥꯟꯅꯕꯤ ꯀꯌꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯕꯗ ꯉꯥꯎꯔꯕ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯤꯗꯤ ꯃꯣꯏꯅ ꯑꯝꯇ ꯈꯪꯗꯦ ꯅꯣꯡꯃꯇꯁꯨ ꯑꯩꯕꯨ ꯀꯔꯝ ꯂꯦꯜꯂꯤ ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯍꯪꯂꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯤꯡꯂꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯑꯈꯨꯕ ꯃꯣꯠꯂꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯂꯤ ꯃꯣꯏ ꯇꯁꯥꯎ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯜꯂꯛꯈꯣꯕ ꯑꯩ ꯅꯪꯒꯤ ꯅꯊꯥꯗ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯈꯪꯗ ꯑꯃꯨꯛꯇꯗꯤ ꯄꯣꯊꯥꯖꯒꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯗꯨꯅ ꯊꯝꯕꯥꯜ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡ ꯃꯃꯩꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯪꯂꯥꯟ ꯆꯥꯗꯅꯤ ꯊꯝꯕꯥꯜ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕ ꯀꯞꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯊꯦꯝꯂꯛꯏ ꯊꯝꯕꯥꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯄꯒꯦ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯗꯅ ꯀꯞꯀꯅꯣ ꯑꯩ ꯍꯜꯂꯛꯂꯕꯁꯤꯗꯤ ꯃꯍꯧꯁꯥꯅ ꯅꯪꯗꯤ ꯑꯩꯅ ꯀꯞꯄ ꯊꯦꯝꯗ꯭ꯔꯤꯕ ꯃꯈꯩ ꯀꯞꯄ ꯇꯣꯛꯂꯣ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒꯤ ꯑꯩ ꯊꯑꯣꯏꯅ ꯅꯪꯕꯨ ꯊꯦꯝꯕ ꯂꯥꯛꯂꯤꯕꯅꯤ ꯊꯝꯕꯥꯜ ꯀꯞꯂꯝꯕꯗꯒꯤ ꯃꯃꯥꯏ ꯅꯣꯟꯈꯠ ꯄꯤꯗꯅ ꯆꯣꯠꯂ ꯃꯥꯏꯊꯣꯡꯉꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯉꯤ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯐꯪꯂꯛꯇꯕ ꯃꯣꯏ ꯇꯁꯧ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯍꯩꯃꯥ ꯀꯞꯂꯅꯨꯅꯦ ꯑꯄꯪꯕꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯤꯗꯅ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯐꯔꯗꯕꯅꯤ ꯃꯣꯏ ꯇꯁꯧ ꯅꯪ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯨꯀꯣ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯪ ꯆꯠꯈ꯭ꯔꯅꯨꯀꯣ ꯊꯣꯏꯕ ꯃꯥꯁꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯝꯕꯥꯜ ꯑꯩꯒꯤ ꯊꯝꯕꯥꯜ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨꯅꯤ ꯊꯝꯕꯥꯜ ꯑꯩ ꯆꯠꯅꯤꯡꯗ ꯅꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ ꯅꯪ ꯌꯥꯝꯅ ꯆꯍꯤ ꯅꯧꯔꯤ ꯑꯩꯒꯤꯗꯃꯛ ꯅꯪꯒꯤ ꯁꯦꯡꯂꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯦꯝꯕꯗ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯣ ꯊꯝꯕꯥꯜ ꯑꯩꯒꯤꯗꯃꯛ ꯅꯪ ꯋꯥꯔꯅꯨ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯜꯂꯨ ꯑꯩꯒꯤꯗꯃꯛ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯂꯅꯨ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯨ ꯏꯁꯥꯒꯤꯗꯃꯛ ꯅꯁꯥꯒꯤ ꯈꯜꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯤꯁꯛ ꯑꯃꯒ ꯅꯍꯥꯛ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯊꯝꯕꯥꯜ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯨꯅꯦ ꯊꯝꯕꯥꯜ ꯑꯩꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯑꯩꯕꯨ ꯀꯥꯎꯔꯣ ꯉꯝꯂꯣꯏ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯍꯥꯏꯖꯕꯗꯅꯤ ꯊꯣꯏꯕ ꯃꯥꯅꯗꯤ ꯑꯁꯨꯝ ꯃꯥꯒꯤ ꯊꯝꯕꯥꯜꯕꯨ ꯃꯤꯔꯥꯏꯔꯝ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯁꯨꯝ ꯆꯠꯈꯤꯕ ꯊꯝꯕꯥꯜ ꯍꯤ ꯀꯞꯇꯨꯅ ꯂꯥꯎꯏ ꯃꯪꯂꯥꯟꯗ ꯂꯥꯎꯕꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯥꯅ ꯀꯣꯏꯊꯤ ꯊꯤꯖꯩ ꯃꯪꯂꯥꯟ ꯑꯣꯏꯔꯦꯀꯣ ꯑꯩꯅꯗꯤ ꯃꯣꯏ ꯇꯥꯆꯧ ꯍꯜꯂꯛꯂꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯈꯟꯖꯔꯨꯔꯒ
ꯃꯪꯂꯥꯟ ꯑꯣꯏꯔꯝꯅꯕ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯒꯦ ꯈꯜꯂꯤꯕ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯅꯪꯕу ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯑꯍꯤꯡꯁꯤꯃ ꯊꯝꯕꯥꯜ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇꯦꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤꯅ ꯑꯩꯇꯅ ꯑꯗꯨꯝ ꯇꯧꯔꯕ ꯑꯩ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯧꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄꯅꯤ ꯃꯌꯥꯝꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯅꯕ ꯂꯥꯛꯂꯤꯕ ꯁꯣꯔꯣꯖꯤꯅꯤꯁꯨ ꯌꯥꯍꯧꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯏꯁꯧ ꯇꯧꯗꯨꯅ ꯋꯥꯏ ꯁꯤꯠꯂꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯍꯩꯃꯥ ꯋꯥꯏꯁꯤꯗꯤ ꯅꯪꯅ ꯑꯣꯏꯅ ꯁꯤꯠꯂꯕ ꯀꯔꯤꯅꯣ ꯑꯃꯗꯨꯅ ꯀꯩꯗꯧꯈ꯭ꯔꯕ ꯇꯧꯔꯤꯁꯤꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇꯦ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯑꯩ ꯇꯧꯒꯦ ꯍꯩ ꯊꯝꯕꯥꯜ ꯇꯥꯕ꯭ꯔꯥ ꯊꯝꯕꯥꯜ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯅꯪ ꯐꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯌꯥ ꯅꯠꯇꯦ ꯅꯪꯕꯨ ꯐꯃꯨꯡꯗꯨꯗ ꯁꯤꯔꯕ꯭ꯔꯅꯦꯍꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝꯊꯈꯤꯕꯅꯤ ꯃꯅꯦꯝꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯄꯗꯨꯗ ꯊꯝꯕꯥꯜ ꯇꯍꯥꯅ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯍꯥꯏꯕꯤ ꯃꯁꯤ ꯎꯕꯗ ꯃꯆꯤꯟ ꯄꯩꯊꯣꯛꯏ ꯁꯣꯔꯣꯖꯤꯅꯤꯅ ꯁꯤꯗ꯭ꯔꯤꯕꯣꯏꯔꯦꯅ ꯊꯝꯕꯥꯜ ꯇꯞꯅ ꯉꯔꯥꯡ ꯇꯨꯝꯕ ꯌꯥꯗꯗꯅ ꯊꯦꯡꯅ ꯇꯨꯝꯂꯕ ꯑꯗ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯤꯅ ꯍꯣꯏꯗ ꯇꯨꯝꯕ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯊꯦꯡꯅ ꯑꯗꯨꯝ ꯍꯧꯒꯠꯄꯤꯌꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯕꯨ ꯀꯩꯅꯣ ꯃꯤꯅꯥꯏ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯗꯅ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯃꯃꯧ ꯑꯅꯤꯃꯛꯇ ꯃꯤꯠꯌꯦꯡ ꯃꯥꯟꯅꯅ ꯌꯦꯡꯕ ꯍꯩꯇꯕꯤ ꯁꯣꯔꯣꯖꯤꯅꯤ ꯉꯁꯤꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯊꯝꯕꯥꯜꯗ ꯆꯩꯔꯛꯏ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯁꯠ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯆꯥꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯦ ꯍꯥꯏꯔꯛꯑꯅꯤ ꯅꯆꯥꯅꯤꯅ ꯅꯤꯡꯉꯥꯏꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯉꯦꯉꯥ ꯀꯥꯎꯈꯤꯕꯁꯤꯅ ꯅꯥꯀꯣꯡꯒꯁꯤ ꯏ ꯇꯥꯏ ꯏꯃꯨꯡꯒꯁꯦ ꯁꯥꯟꯇꯤ ꯐꯪꯕ ꯅꯠꯇꯦ ꯂꯦꯞꯇ ꯂꯩꯔꯅꯨꯅꯦ ꯍꯥꯏꯔꯤꯁꯦ ꯐꯠꯇꯧꯕ ꯌꯥꯗ꯭ꯔꯣ ꯍꯩꯃꯣ ꯑꯇꯣꯝꯕꯤ ꯁꯨꯝꯁꯤꯗꯨ ꯄꯤꯈꯣ ꯋꯥꯏꯗꯣ ꯃꯥꯅ ꯑꯣꯏ ꯁꯤꯠꯂꯜꯂꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯏꯔꯨ ꯃꯥꯏꯊꯇꯝ ꯂꯨꯖꯔꯨꯁꯨ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯈꯩ ꯊꯝꯕꯥꯜꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯊꯦꯕꯣ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯒ ꯊꯝꯕꯥꯜ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ ꯀꯣꯔꯧꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯣꯔꯧꯅ ꯏꯕꯥꯅꯤꯁꯤ ꯂꯦꯞꯂꯤꯕꯁꯦ ꯃꯣꯏ ꯃꯅꯦꯝꯄꯣꯛꯇꯨꯅ ꯎꯔꯕꯗꯤ ꯋꯥ ꯊꯣꯛꯇꯣꯏꯖꯥꯠꯅꯤ ꯎꯅꯤꯡꯉꯨꯁꯨ ꯅꯣꯏ ꯃꯋꯥ ꯂꯧꯗꯦ ꯍꯅꯨ ꯏꯃꯥꯅ ꯎꯔ ꯀꯩꯗꯧꯅꯤꯒꯦ ꯑꯩꯒꯤ ꯊꯝꯕꯥꯜ ꯎꯔ ꯂꯣꯏꯔꯦ ꯊꯝꯕꯥꯜꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯁꯤꯗꯕꯨ ꯂꯩꯕ ꯖꯥꯠꯂꯣ ꯃꯁꯛ ꯃꯁꯥ ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯗꯤ ꯃꯄꯥꯝꯗ ꯈꯜꯂꯝꯗꯧ ꯃꯥꯜꯂꯤꯀꯣ ꯂꯩꯕꯅꯦ ꯁꯤꯗꯤ ꯅꯍꯥꯟꯇꯅꯤ ꯃꯪꯒꯣꯟꯗ ꯋꯥꯏꯁꯤ ꯂꯧꯕꯗꯣ ꯇꯥꯟꯖꯥ ꯆꯥꯅ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕ ꯍꯥꯏꯕꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯦꯕꯣ ꯍꯣꯏꯅ ꯃꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯦꯞꯊ ꯌꯦꯡꯗꯨ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯣꯏꯗꯤ ꯊꯦꯕꯣ ꯑꯃꯗꯤ ꯀꯣꯔꯧ ꯏꯈꯪ ꯈꯪꯏ ꯊꯦꯕꯣꯅ ꯏꯇꯩꯃ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯀꯩꯗꯧꯔꯕ ꯀꯣꯔꯧꯅ ꯐꯠ ꯍꯥꯏ ꯏꯇꯩꯃ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯁꯤ ꯁꯨꯝ 이따이마 타마 돌아보라나 숨 ꯌꯦꯡꯂꯝꯕꯅꯤ ꯃꯣꯏꯒꯤꯁꯦ ꯀꯩꯅꯣꯝꯅꯤ ꯑꯩꯈꯣꯏ ꯏꯆꯦ ꯂꯨꯝꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯥꯟꯅꯗꯦ ꯇꯥꯟ ꯇꯨꯝ ꯆꯥꯔꯦ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯁꯤꯜ ꯇꯨꯝ ꯇꯞ ꯇꯥꯅ ꯂꯧꯊꯣꯛꯍꯧꯒꯦ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯂꯨꯝꯕ ꯂꯥꯛꯄ ꯀꯥꯗꯤ ꯅꯠꯇꯦꯀꯣ 이까이 ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯊꯦꯕꯣꯅ ꯐꯠ ꯍꯥꯏ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ ꯏꯇꯩ ꯑꯩꯁꯦ ꯏꯇꯩꯃ ꯊꯝꯕꯥꯜꯕꯨ ꯌꯥꯝ ꯄꯥꯝꯖꯔꯨꯔꯤ ꯃꯥꯁꯦ ꯑꯩ ꯂꯧꯒꯦ ꯍꯥꯏꯅꯁꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯌꯥꯔꯒꯗꯤ ꯏꯇꯩꯃꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯏꯇꯩꯃꯒꯤ ꯑꯋꯥꯃꯜ ꯆꯞ ꯆꯥꯅ ꯄꯤꯖꯒꯦ ꯑꯩꯒꯤ ꯋꯥꯁꯦ ꯏꯇꯩꯃꯕꯨ ꯎꯁꯤꯠꯇꯕꯗꯤ ꯅꯠꯆꯗꯦꯀꯣ ꯁꯨꯝ ꯑꯩꯅ ꯏꯇꯩꯃ ꯊꯝꯕꯥꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕꯁꯤꯗ ꯏꯇꯩꯃꯒꯤ ꯃꯇꯦꯡ ꯅꯤꯖꯔꯛꯄꯅꯤ ꯀꯩꯗꯧꯅꯤ ꯊꯝꯕꯥꯜꯁꯨ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯅ ꯂꯩꯕꯁꯤ ꯑꯩ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯍꯥꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯅꯤ ꯍꯥꯏꯕꯒꯦ ꯅꯪꯅꯕꯨ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯂꯧꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯏꯆꯦꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅꯤ 이따이ꯃꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯉꯤꯗ ꯑꯗꯣ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯂꯦꯝꯅꯗꯤ ꯄꯥꯡꯗꯦꯀꯣ ꯊꯦꯕꯣ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯍꯥꯏꯕꯤꯗ ꯁꯠꯇꯨꯅ ꯄꯤꯁꯤꯜꯂꯤ ꯍꯥꯏꯕꯤ ꯁꯦꯜꯁꯤꯡꯗꯨ ꯎꯕꯗ ꯃꯃꯤꯠ ꯄꯨꯝꯊꯛ ꯊꯛꯏ ꯅꯣꯛꯇꯨꯅ ꯁꯦꯜꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ ꯁꯤꯗ ꯅꯠꯇꯦ 이따이ꯃꯅ ꯊꯝꯕꯥꯜꯕꯨ ꯑꯩꯒ ꯍꯦꯛ ꯈꯪꯅꯍꯜꯂꯕ 이따이ꯃꯅ ꯁꯤꯅꯅꯕ
ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯃ ꯈꯨꯗꯛꯇ ꯁꯥꯗꯨꯅ ꯅꯨꯄꯤꯅꯤ. ꯍꯥ, ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯍꯥꯏꯕ? ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯣ. ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯏꯆꯦꯕꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯅꯤ. ꯑꯗꯣ ꯋꯥꯁꯦ ꯃꯤ ꯑꯇꯩ ꯇꯥꯍꯟꯕ ꯈꯪꯍꯟꯕꯗꯤ ꯌꯥꯗꯦꯀꯣ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯍꯥꯏꯕꯤ ꯃꯥꯅ ꯊꯦꯕꯣꯗꯒꯤ ꯃꯁꯤ ꯄꯤꯅꯤ ꯍꯥꯏꯔꯒ ꯁꯦꯜ ꯀꯌꯥ ꯑꯃ ꯊꯦꯝꯗꯨ ꯂꯧꯊꯣꯛꯂꯝꯃꯤ. ꯃꯁꯤ ꯄꯨꯝꯕ ꯊꯝꯕꯥꯜ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ. ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯇꯨꯅ ꯉꯁꯤꯗꯤ ꯍꯤꯌꯥꯡꯒꯩ ꯍꯥꯏꯕ ꯊꯥ. ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯣꯏꯗꯥꯖꯕ ꯊꯥ ꯃꯍꯥꯛꯁꯨ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯔꯦ. ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯈꯤꯕ ꯃꯆꯦ ꯃꯆꯜꯁꯤꯡꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯔꯦ. ꯊꯝꯕꯥꯜ ꯃꯥꯒꯤꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯅꯠꯇꯅ. ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯃꯥꯅ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ. ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯨꯂꯩ ꯃꯐꯝꯗꯨꯅ ꯃꯁꯥꯒ ꯋꯥꯔꯤ ꯇꯧꯔꯤ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪ ꯀꯔꯤꯝꯇ ꯆꯥ ꯊꯛꯇ꯭ꯔꯕ꯭ꯔꯣ? ꯅꯌꯥ ꯌꯥꯝꯅ ꯀꯪꯂꯤ, ꯅꯃꯤꯠ ꯅꯅꯥꯗꯨꯁꯨ ꯏꯀꯨꯠ ꯀꯨꯠꯂꯤ. ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ. ꯋꯥꯗꯦꯗ ꯏꯃꯥ, ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯡ ꯑꯗꯨꯝ ꯀꯪꯂꯤꯗꯨꯗꯤ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ. ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ. ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯤ. ꯏꯃꯥꯅ ꯀꯨꯏꯅ ꯎꯔꯨꯗꯕꯒꯤꯅꯤ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯁꯨꯁꯦ ꯉꯥꯏꯍꯥꯛꯇ ꯄꯝꯂꯝꯃꯨ. ꯑꯩ ꯏꯃꯥꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯁꯦꯝꯂꯨꯈꯤꯒꯦ. ꯁꯦꯝꯂꯨꯔꯅꯨꯗ, ꯏꯃꯥ ꯆꯥꯅꯤꯡꯗꯦ. ꯅꯃꯥꯗꯤ ꯎꯗꯦꯅ ꯀꯗꯥꯏ ꯆꯠꯈꯤ? ꯂꯩꯇꯕ꯭ꯔꯥ? ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯎꯗꯦ, ꯃꯥꯁꯨ ꯂꯩꯇꯕ꯭ꯔꯣ? ꯊꯪꯅꯕꯒꯤꯗ ꯆꯠꯂꯝꯒꯅꯤ. ꯏꯅꯥꯎꯗꯤ ꯏꯉꯣꯕꯒ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ. ꯋꯥꯍꯩꯗꯨꯗ ꯀꯨꯂꯩꯃ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯏ. ꯏꯌꯥꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯅꯃꯥꯅ ꯆꯥꯕ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯆꯔꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯌꯥꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯃꯥꯅ ꯆꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ. ꯊꯝꯕꯥꯜ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯃꯤ. ꯑꯗꯨꯒꯤꯕꯨ ꯀꯞꯄꯤ. ꯑꯩꯁꯨ ꯂꯥꯛꯀꯅꯤꯗ. ꯅꯁꯨꯁꯤ ꯄꯤꯛꯂꯤ ꯇꯧꯕꯅꯤ. ꯃꯣꯏ ꯇꯥꯆꯧ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤ. ꯑꯁꯨꯛ ꯆꯍꯤ ꯅꯧꯖꯔꯤꯕ ꯏꯆꯥꯁꯤꯗ ꯏꯁꯣꯔ ꯃꯥꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯦ ꯍꯛꯃꯜꯂꯤ. ꯏꯌꯥꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯧꯕꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯁꯣꯔꯣꯖꯤꯅꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯁꯤꯗ ꯀꯨꯂꯩꯃꯅ ꯃꯪꯒꯣꯜꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏ. ꯀꯨꯂꯩꯃꯩ ꯕꯦꯝꯃ, ꯀꯞꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯅꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯀꯞꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯨꯂꯩꯃ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯁꯨꯝ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯝꯂꯤꯕꯅꯤ ꯏꯅꯝꯃ. ꯏꯅꯝꯃꯕꯨ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯀꯔꯤ ꯂꯩꯔꯦ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯗꯤ? ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯆꯔꯝꯕꯅꯤ. ꯁꯣꯔꯣꯖꯤꯅꯤ ꯄꯩꯊꯣꯛꯂꯒ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯨꯂꯩꯃ ꯅꯪ ꯁꯥꯎꯔꯅꯨ. ꯍꯟꯗꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯛꯀꯧꯕ ꯂꯥꯛꯍꯜꯂꯔꯣꯏ. ꯌꯨꯝ ꯁꯪꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ. ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯌꯨꯄꯥꯗꯨꯅ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯔꯕ. ꯏꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯍꯟꯗꯛꯇ ꯂꯨꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅꯤꯅ ꯂꯦꯞꯍꯟꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯊꯣꯛꯂꯒ ꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯊꯝꯕꯥꯜꯁꯦ ꯂꯦꯞꯂꯁꯅꯨ. ꯋꯥꯍꯩꯗꯨꯗ ꯀꯨꯂꯩꯃ ꯁꯣꯔꯣꯖꯤꯅꯤꯅ ꯃꯆꯥꯗ ꯂꯣꯏꯅꯔꯝꯒꯗꯧ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯗꯨꯝ ꯈꯪꯂꯦ. ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯦ. ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏ. ꯏꯅꯝꯃ, ꯌꯥꯔꯒꯗꯤ ꯏꯆꯥꯁꯦ ꯆꯥꯛꯀꯧꯕ ꯂꯥꯛꯍꯟꯕꯤꯌꯨ. ꯆꯍꯤꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯀꯨꯝꯍꯩꯅꯤ. ꯏꯆꯥꯅ ꯇꯔꯛ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯗꯕꯗꯨ ꯅꯨꯡꯉꯥꯏꯇꯦ. ꯀꯨꯂꯩꯃ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ. ꯃꯥ ꯃꯊꯪꯗ ꯑꯣꯏꯅ ꯂꯥꯛꯆꯔꯁꯅꯨ ꯀꯣ. ꯀꯨꯂꯩꯃ, ꯅꯪ ꯐꯝꯃꯨꯈꯣꯀꯣ. ꯑꯩ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯦ ꯋꯥꯔꯦ. ꯉꯥꯏꯍꯥꯛꯇ ꯍꯤꯞꯂꯨꯈꯤꯒꯦ. ꯍꯩ ꯊꯝꯕꯥꯜ, ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯌꯥꯝ ꯆꯥꯏꯔꯦ. ꯋꯥꯏ ꯑꯝꯇ ꯇꯥꯁꯤꯜꯂꯨ. ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ. ꯊꯝꯕꯥꯜ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯏꯆꯥꯕꯨ ꯃꯐꯝꯁꯤ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯏꯃꯥ ꯊꯥꯖꯗꯦ. ꯅꯪꯅ ꯃꯐꯝꯁꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥ ꯊꯥꯖꯗꯦ. ꯆꯠꯁꯤ ꯂꯥꯎ. ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ. ꯑꯥꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏ ꯂꯩꯔꯨꯁꯤ. ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ. ꯆꯠꯁꯤ ꯂꯥꯎ. ꯊꯝꯕꯥꯜ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ. ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯁꯦ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯏꯆꯥ ꯂꯩꯔꯕꯤ ꯃꯧꯅꯤ. ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯑꯩꯅ ꯀꯔꯝꯅ ꯏꯄꯥꯝ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯂꯩꯒꯅꯤ? ꯑꯩ ꯋꯥꯗꯦ. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯏꯄꯨꯔꯣꯏꯕꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯗ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯒꯅꯨ. ꯑꯅꯝ ꯀꯟꯕꯤ ꯃꯆꯥꯅꯤ. ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕꯤ ꯃꯆꯥ ꯊꯝꯕꯥꯜꯅꯤ. ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯥꯅ ꯉꯝꯗꯨꯅ ꯂꯩꯍꯧꯏ. ꯀꯨꯂꯩꯃ ꯃꯊꯟꯇ ꯃꯌꯨꯝꯗ ꯍꯟꯈꯤ.
Ngasidi thayek thazada haibi mahak masigi kada sanglaklammi. Tumlabro isya thambal khardi ngakpa phawi nongmuta phazana ningthi nungaina mangonda wa ngangdaba haibina adumna harau harau tumlabra kaina hanglakpado masu khumi. Tumdri naw changlo angang sumlambani. Isya hayengdi ibani kaithel chalusira. Kaidobano aidi iman yaroida. Imagibu ai hainagisi. Isegi chakauba satpada inanaba Rani pi phazaba ma nanaun leigi tawbani. Inaw aidi handak chakauba satlaroigi. Karigi satloidoiba. Sum anghanga pikpasida chatningdraba. Hoi ado hayengse chatpadi chalusi. Kaithelda ahonga saw khra sum yenguseba. Isesu mapal thoktabu koiramlani. Yumda tum laisinbadubu koksaktro. Hainare daidi. As khangdi aidi imada hainaradawni sata yaroiko. Angangi mapi marol khrasu leibigi. Isasya aini lakpadagi mapi phazabamda thonbidri. Hayengdi kaithildagi phazaba khanduna leidoribani. Ngakpadi yamna ngakle thambal haraubusu phawi. Manauna dumna mabu nungsina loina bima tawasida. Adubu manadi khangdi pumnamak mabu manghanaba lang thaklibani haibadi. Mathangi numitta haibina manemda haiduna thambalgi masa pikpado Sorojini lawhalamduna anidu kaithila lai. Sorojini masu mamo atombina haire sadana harau hek yathore. Kaithel yaurabada angangi pose khra lei adu loiraga thambalgi phi khrasu leirami. Loina leiraba matungda anidu mayumda halakminai. Lambi tangkai selakpada haibina haire. Isya sida imanabi malaye moida sanglaga ayi pot ntalawrakisiba. Hoi kuinadi pantharakumse Numisa tarakadawri. Angangdo kuiri hundok lamba. Mabuk lamduna soidana kaplamlani. Kuiroida potuk patlauraga laktawni. Anidu yum amada sangminarakli. Haibi mataw mana mi kasu kauri. Kanam leitra khangdeni amde khumlakti. Isya imung phau amda sangminase chakhumdaga lerambasu yai kauba tadrisi. Nangadum sangluro ai soida leiramki. Haibina thamalgi khudang adu paidunu singni. As itom sangmudu talle tawbani koiroiba. Asumna singduna lai. Mamang thongdu yoramdai thambal manungda phat insinkiduna mamang thongadu mapaldagi haibi mana khangthing thingjenki. Thambal pakatna lawi. Kaino inaw kaino thongdo lise inaw thongango inaw. Haibi sumangda prabrokum thai karumdagi nu thebo tholakduna haibi da sanagi sanjemi pareng ama puthokduna pi. Haibi lik adu tap lawduna ipa pakatna hairi. Asi koilaw lawrise yumthangnaba tarabadi bira kanani nang thokpa masingse miengira kaidogike nang thokpa tahu ai sati wahai khra do hairamlaga haibi tahana satki thebo noktu soli thebo ina paungki potpu phangdan toi haibrado kari sari hojikti thambal bema nang asidi thebo gi nupi oi batare to imungdani thambal kaptuna thong thili thongango haibi nang adu bai tawgan thongsiago kaino nang na toisibo Isado kaplamlani ayum na sakit thongango thongsiago Tanjaduda thonganu phat hanglaktuna nupa masanglei thambal tung khangan hali thebo noktuna ai ni thambal kigano napuroi boi dori bengonda adumna ki bahungnabro thambal kaplambadagi sauna hai nangoi mi phata mani ni ai ni noina naw nupi nangse ai oizaro haidana aingona piramlaga sakhrabani ibani ngasi selabani nangna fana lawkong dawrasu kanaroi yumase nang ai natana kanasu leitabani thambal hena mi pairakli akiba marakta simasu khangli madudi mahakpu namthak tawduna haibi mana mafamsi tana purakpani haibado mahak sauningbana makhet chiktuna khangli thebo thambalgi nakta sangsilei kanaroi thambal ai naibayo aigi nakta setningbada set chaningbada sa naning tawna thungai leiso sikrabana purebadu ningsinglaga leigadabagi saru aigi wakhal khanduna thungai ni hingso chaksilakano hingsaba chaksilakano haibani nangna hingliba makai haibu nangi nupi oigani haibadudi namang tapang banglo siraba sungamgani adubo aigi haksang polang machit amatadi nangi na khutna sokhaloi is yam thongna phareda haibasi chaksilakano inakta khongka ama chaksilakano inakte chaksilakaba seminary khak tade thebo oina dum karyamna duna sangsilai thambal thamoi tanik
ꯃꯁꯥ ꯀꯟꯖꯅꯕ ꯎꯄꯥꯏ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯊꯦꯕꯣ ꯃꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯛꯇꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏ ꯈꯨꯗꯥꯡ ꯄꯥꯏꯔ ꯃꯥꯜꯂꯦꯀꯣ ꯀꯩꯗꯧꯁꯦꯕ ꯁꯤꯕ ꯉꯝꯅꯤ ꯈꯣꯠꯅꯤ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯁꯤꯔꯣꯗꯅ ꯌꯦꯡꯂꯒꯦ ꯑꯩ ꯊꯝꯕꯥꯜ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯃꯨꯛꯏ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯈꯨꯠ ꯄꯥꯏꯔꯤꯁꯤ ꯊꯥꯗꯣ ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯈꯪꯍꯧꯗꯦ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯦꯕꯣꯒꯤ ꯃꯈꯖꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯛꯄ ꯊꯝꯕꯥꯜ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯐꯥꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯂꯝ ꯊꯣꯡ ꯂꯩꯔꯤꯕ ꯗꯣꯝꯗ ꯍꯣꯗꯅ ꯆꯦꯟꯊꯣꯔꯛꯏ ꯈꯨꯄꯥꯛꯀꯤ ꯆꯩꯅꯥ ꯈꯥꯡꯂꯝꯕ ꯊꯦꯕꯣ ꯃꯥꯁꯨ ꯊꯝꯕꯥꯜꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯗ ꯇꯍꯥꯅ ꯇꯥꯟꯅꯔꯛꯏ ꯊꯝꯕꯥꯜ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯃꯝꯂꯤꯁꯨ ꯇꯧꯔꯕꯅꯤ ꯂꯝꯕꯤꯗ ꯂꯧꯗꯒꯤ ꯀꯥꯔꯛꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯃꯍꯩ ꯆꯠꯂꯤ ꯊꯝꯕꯥꯜ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯦꯜꯂꯤ ꯂꯥꯞꯇꯛꯅ ꯊꯦꯕꯣꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯌꯥꯡꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯅꯍꯧꯏ ꯁꯣꯝꯗꯅ ꯁꯣꯔꯣꯖꯤꯅꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯤ ꯍꯩꯕꯤ ꯃꯥꯗꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯅ ꯇꯥꯕꯤꯗ ꯅꯨꯄꯥꯗꯨꯒ ꯅꯣꯛꯅꯣꯛꯇꯅ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯣꯛꯇꯕꯤ ꯏꯃꯨꯡꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕꯤ ꯃꯥ ꯈꯪꯒꯅꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯁꯝꯗꯨ ꯐꯣꯏꯗꯨ ꯋꯥꯔꯛꯂꯨꯒꯦ ꯍꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯁꯣꯔꯣꯖꯤꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯏꯉꯣꯕꯅ ꯉꯥꯏꯈꯣꯗ ꯏꯃꯥ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯟꯅꯣꯝꯇ ꯐꯖꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯈꯤꯁꯤ ꯏꯇꯩꯃꯅ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯦ ꯑꯩ ꯏꯇꯩꯃꯕꯨ ꯊꯥꯖꯩ ꯍꯥꯏꯕꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯣꯏ ꯇꯥꯇꯣꯟꯅ ꯀꯔꯤ ꯈꯪꯕꯒꯦ ꯏꯃꯥꯃꯛꯇꯗꯅꯤ ꯅꯨꯄꯥꯗꯨꯒ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯅꯔꯤꯉꯩ ꯊꯝꯕꯥꯜ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯃꯈꯩ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯗꯨꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯃꯁꯤꯗ ꯁꯣꯔꯣꯖꯤꯅꯤꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ ꯊꯝꯕꯥꯜ ꯏꯄꯥ ꯄꯥꯈꯠꯅ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯑꯩ ꯏꯃꯨꯡꯗ ꯆꯪꯒꯦ ꯊꯥꯗꯣ ꯀꯔꯤꯒꯤ ꯏꯃꯨꯡ ꯆꯪꯕ ꯌꯥꯝ ꯀꯦꯠꯄꯤ ꯈꯪꯕ꯭ꯔꯗꯣ ꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯔꯕꯤ ꯈꯖꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯟꯈꯤ ꯑꯃꯨꯛꯇ ꯅꯠꯇꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯟꯈꯤ ꯍꯥꯏꯕꯤ ꯃꯥꯗꯤ ꯊꯝꯕꯥꯜ ꯎꯕꯗ ꯄꯥꯈꯠꯄꯗ ꯃꯁꯥ ꯅꯤꯛꯈ꯭ꯔꯤ ꯁꯣꯔꯣꯖꯤꯅꯤ ꯌꯥꯝ ꯁꯥꯎꯅ ꯑꯣꯛꯇꯕꯤ ꯅꯪ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯣ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯈꯤꯕ ꯌꯥꯗ꯭ꯔꯥ 이마 나보고 아이란데 이마 아이 옥탑이 아이 옥탑이니 아니가노 이마 깝신나라까노 ꯌꯦꯡꯅꯤꯡꯗꯦꯅꯦ ꯂꯝꯒꯤ ꯄꯤ ꯆꯠꯂꯣ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯅꯨ ꯆꯠꯂꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯣꯟꯕ ꯑꯣꯛꯇꯕꯤ ꯅꯪꯗꯤ ꯑꯣꯛꯇꯕꯤꯅꯦ ꯑꯣꯛꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯛꯇꯕꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦ ꯂꯨꯈ꯭ꯔꯥꯕꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯒꯅꯤꯗꯣ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯅꯪꯗꯧꯅ ꯇꯧꯔꯛꯇꯦꯅꯦꯍꯦ ꯑꯐꯥꯎꯕꯤ ꯀꯔꯤ ꯌꯦꯡꯂꯤ ꯆꯠꯂꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯥ ꯊꯝꯕꯥꯜ ꯄꯦꯟꯗꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯃꯤꯅꯦ ꯃꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ 이마ꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯟꯊ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯤꯕꯅꯣ 이마ꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯄꯨꯝꯕ ꯃꯁꯤ ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯇꯅ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦ ꯃꯁꯤ ꯍꯩ ꯑꯣꯛꯇꯕꯤ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯅꯪꯗꯧ ꯇꯧꯔꯛꯇꯦꯅꯦꯍꯦ ꯅꯨꯄꯥ ꯄꯥꯝꯕꯤ ꯉꯁꯤꯐꯥꯎ ꯏꯄꯨꯔꯣꯏꯕꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯂꯝꯂꯥꯟꯕ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯂꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯍꯤꯡ ꯈꯨꯗꯤꯡ 이పు로이바부 닉싱두나 분시에시 렐리바 이건다 이마나 막나 아이부 옥다비니 하이바 감라바 따닝데데 이시 나람짜는 옥루저버니나 마산 옥다비니 하이바시야 하이밤 덕드로 담반 하이비다 마밋 카나 옌 사우나 하이 가다노 아이부 유마두나 통론 신두나 시엔키부도 통론 신두나 시엔키부도 까나노 낭나 나트라 낭나 이부 렁남 떠우두나 유마두나 뿌락두나 아이부 태보다 비톡람은 나트라 하이비 이빠 파칸나 카리야 하이비레다 아이고나 묵다이다락리 낭나 사나 태보기 마tung 이나키바 나트로 담반 하이비다 무나 옌기 망악삼다 시리바 산제미 파랭가도 우바다 녹페 떠우나 하이 나각삼하두다 시리바 산제비에도 태보나 아이기 마발 오이나 나고다 삐락바 나트라 하이비 마코나 망악삼다 파이두나 랏랏 떠우나 나띠냐 미 시디 융기 마나 삐락바니 잉고바 마기 누피다 싱나 미ꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯂꯤꯛ ꯑꯁꯤ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯅꯣꯏ ꯌꯨꯝꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯆꯥꯎꯕ ꯂꯤꯛ ꯑꯁꯤ ꯄꯤꯔꯛꯄ ꯉꯝꯕ ꯍꯧꯅꯗꯦ ꯁꯦꯡꯅ ꯈꯨꯝ ꯀꯅꯥꯅ ꯄꯤꯔꯛꯄ ꯂꯤꯛꯅꯣ ꯍꯥꯏꯕꯤ ꯏꯃꯥꯅ ꯉꯝꯅꯕꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯍꯪꯗ ꯍꯪꯉꯤ
Sorojini saurapna thambalda yengduna nangna naramchat okludраga imongda tainaba yaroi oktabi nangdi yum asi leba yar nasasi puduna yum asidagi prak chatko aina sum samarak hairabasu imana mapoksimagi aibudi thazaroi phare ai satkrage punsigi oina yum sidagi ai satkrage thambal makha taramda imungda sangkhiduna masa pikpudu posinduna thore thonjilda thetliba mapuroibagi ayekpa saktam adugi nakta sangsinduna mapi tana hai Muita sao, ay satpat are, ay upay leitre. Punsigi aroy babikup tupawa. Nang nalay na payong masita, awawa kaya kang doon ay hingi kanjakibane. Ano mo ay gamtre, ay kang magamtre. Ano mo aroy buhay na, ay nangasi. Muita sao kimapamda, wasak tuna ay ribasin. Punsigi aroy babikup to na yaujiba pauma nang ginaming sondo na ay hingani. Nang managsindo na ay momono ka na. Samasa sina, nukrabi manatam liba, yeng liba. Aran mo wakalon po ba ay nasipto ka na. Nupayaw drabaso, mamama na masayok pangamihan patang nato ay natabag ko ay nabiyang pumadaot ka na. Sasi pumapayaw na magyawat pamdalayan na ay nayong kani. Ay butong na pipiyo ko makoy tatsaw. Ay butong na pipiyo ay tsanagi. Ingo ba, matay mabu kamning labaso kamluji. Wado na talaklo matay madi, mamagi miyot minayda nung ngay ba pangdram matay madi. Satkrasano kando na mahag kamluji. Sa hikraso do maghawki, Phatta migidi boloida isorna phatta pi haibaduni haibi nupi ama oina mahak mama haibadu oiba ngamchi haukibada mahak na tawkri pumnamak huzikta ningamlakchi ningamdaba kayaduna numit kuding mabu otlari aina niko matamduda isibu luktrabi ni haiduna thamoida nuknakibado huzikti isidagisu aini hena laibak thibi haibadu oine nupi ama oina mama ama oiba ngamdabase Kuhaidagi matik sadrabi nupini adubo ikarisu khande pumnamak tawzaruba phatrabadugi isorna mai piribani adubo karisu khande isena laibak thibi oibani matam khara khasini aina laibak thibi oibani punsigi mapoksibagi Sorojini masu haibina wari pumma libadagi numitugi thawdokaduda thambalgi maral karisu leite haiba khangli mahaksa hojikta ningamlakche Mahakna mirai bikiba masu adubuso huzikti yamna uninglakli. Adubu maral mayam aduna mamogi nakta salubadi ngamchi. Sini, miyoiba na kahina phatrabadi tungda lali haizabagi thawna phawba leite haibado. Sorojini huzikti wana sakna mamita masu thupawba uba phangda ningamda punsi leli. Thebo masu nupida soba nupa oirubana migi leisabi masaki khudang paidun singlubagi wahawdagi mayam sangtun phubadagi soidana makokta yaisinkhibadagi ngaukhiduna mapunsi supa ngauna phaina lambi sorokta takhirami somda thawna leibi akhangkanbi thambal madi maitai nupigi thawna lingzel magun maset amata manghanda humangmalna masayoktuna mamang ani suhanda nupi oibigi ikai khumnaba maset amata manghanda wasak ngaktuna masa semlakpana ngasidi masa nupadusu sauri sahi kaya wazaraklabasu Masa sauraklaba kandadi awahang pumba kokri. Masagi mahisaduna thambal hauzikti nunghaina laikirami. Wari asi maru oina laibak thirabi mapuroibana naunu hundok piramlabi ise inausingda thongna khajik pisaningduna isabani. Yamna hairubagi nasadi adubu ayebi aihakna nukrabi singda samasn yengliba akhu mityeng asibu yaningdabu uttuna makogi wakhalon adubusu wari asi taraga semdok pangamlabadi khan asama ka loina na izakibu wari ni soihi langkiba yarubasu mayam pumnamak na ngakpinaba haizari